Lotron Hovana Piktan Manipur education sector Fibam Sibu Atopa Mafam the Ladam Kigadra Haidana Masi Sidahapa is the Saiton Gi primary school Guinea Dubu Saiton Katagi Vanati was a government school Dumak Ayamba Yam the Pibam Jadaba Chigi Pibam si was a quay the Makui Nung Nakoi no Juba Adagi Jinga Udana classroom Tobum later than a temporary classroom for was here may have a yauri. Masika Tanatana Yamaru is in Mahi Tammi Basings Yakugi Tungi Yumbi or Gadorbani, Bakogi Mahi Lushangama, Mahi Tambam Sangaman in Tinas and be the Basisu was a documatic Aquilibak Tiningaini. A documatak the Queen Arang Han, make Karanigim among the Giquina Uzavada, Ozagi. Pangpam Tokpa, salary, Matam Jana, Pida, but the Gip and down the Ubugi, Kongzang Zeuza, we, Satrabu, Makut Biden attack Piriba, Sing Sigi, Pangpam Tokpa, Makuibu, Hardy, Chari, Vanita, Vani, Sien, Ozawi, but Zatlaga, Zak Zadana, P. Chetana, Tau Handana, Ozawi, but Zapayavanati, Masigus Makwiki. Tauriba Makoina Tadariva effort Sigi Chapchaba acknowledge Tauba Mandagi, a Choba Mami Makui. Kunaima Semba the Ozagi, a Choba role. Oza Hibasi Yoram the Bakanasulate Boza. Any pretty visit the lady Basida, Oza Yoram the Bakanasulay Venateva. Masina Maram Orakanda. Oza sing the Mahaki a moral Nungai Handaba, Wakal Nungai Handa, Tabak the one by Bise. Oza Adumak Masiju Satra sing the Masigi Achoba negative impact Masu Lao Haining Liti. Adugi Matakta Mahai Loishang Singi Satra Singi Tampam Sang Nintina Sarkana Yangshin Pida Bahibasimasu, a dogmatic life of TVM. Simatang those are given what Karika Mintamini. I know quite the gay Kamaru, put a Mahavatare education, I was saying. Yes. And education gay and the Kutang the Malayamda, Masi Hingari Bamu civilization, then among the countries like Bangmayam, Sinamagi Magi, Poison, Semneraga, powerful and Masagi, superpower, gigan status the Kala Ibanoko. When China, the Quinadum Pangidana, Magiam over mandate education that no one left behind kind of later. Education is the even single Angang Masama, Larictum than a Lehuba, Yadab, I have a mission Nama, China, the Saki, but the game machine of growth, Mayam later. Mayamsi, a young Kanda, who is the definition of education, which the Honga Abani, Hanagi, some teaching learning practices, Karada, Natrabani is a circle of confirmation of or sense organs kind of some high bani. I did some Jamna, Kanama Hadi, the PR factor, Lady Mapana, Dr. Tamaning, Hagatamani, Sumayama, Masahi was about innate qualities, the career counseling at Tolaga, live put Mayamaki Matang, school later, Larik later, Laidana, Sigumba. Tolo Pida Bagi, Kanoma Amse, Masigi, and Watoxina, I could also impact a generation give a Tokadolibani, Maramaduna, Masidi Amnuaitaba, Kano, Yano Zipan, but I'm a graduate, Kanopi, teachers, Havatari, secondary, striking Jalaboko. Sidida in a some Paukara, the Pangjabada, Pingasing, Lakun, Tragi, Matata, Naham, so high grade, Yawana, Kui Panga, the Pivida, the Napi, Kanga, Lapatama, Pantara, or to some 18 and Vidagi, Lapa Mayam Singasida. Only a Pangakani Havagi Asado Katanga, Hingba, Pangi Panga Bagi, Kanoka, Pandagreco, Madame Asida Matanga, Satruko, whom you Buhai, Mogi Kanosia. Ahumadi can lay it high Narako. And some Nakutang Pangba canonico, Yano. Narga lay the was our Humduna, Masala, Nava, Hona Matam, Tolo Panga, is in a laying and Nigana, high on Migana, high Wigi Canogase. I'm no idea of Hybatarico. Say Tolo Panga, Pantara, Lakun, Trapanga was asking Zimmer to get lady to Bugshala even Yoko. Saya lagi tu betul na saya adu kita satu pangga masa lain ni kan na hiram bagi kan orang am lagi na adu kita masa tu harus di low income jual na kota na magi mal cang sana lupa kai na am madu sang na bukan bagi open security ko nak am juga lagi ko wah am na yang wah masa ni kan ini masih gumba uzasi na kamai na apa mahirui putra ka doino magi masa masuji lari tamang betul ini ada lagi magi imung menunggu sana thang na mayang gi kepoyeng sayang lagi na semua mayang burden mayam si leram gado ini mapan thola padana wazani haidana sagi wazai simaktabu magi kano si satra sini matong tamdu ini sari sela
ꯀꯥꯟꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯔꯠꯁꯨ ꯁꯝ ꯂꯩꯖꯕ ꯈꯔ ꯌꯥꯝ ꯇꯅꯥꯟ ꯇꯅꯥꯟꯅ ꯑꯉꯥꯡꯁꯤꯡꯗ ꯏꯝꯄ꯭ꯔꯦꯁꯟ ꯄꯤꯅꯕ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯃꯔꯛꯇ ꯀꯩꯅꯣꯅꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯤꯆꯔꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯅꯨꯡꯗ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯍꯥꯏꯔꯦ ꯃꯄꯥꯟꯗ ꯌꯦꯡꯕꯗ ꯀꯩꯅꯣꯁꯦ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯄꯥꯟꯒꯤ ꯀꯩꯅꯣꯗꯨ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯍꯨꯌꯥꯔ ꯗ ꯃꯥꯏꯟ ꯒꯣꯁ ꯗ ꯕꯣꯗꯤ ꯐꯣꯂꯣꯁ ꯍꯥꯏꯕꯗꯨꯅꯤꯀோ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯧꯔꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯒꯤ ꯆꯠꯂꯤꯕ ꯍꯧꯖꯤꯛ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯄꯨꯛꯅꯤꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗꯨꯗ ꯍꯛꯆꯥꯡꯗꯨꯅ ꯏꯟꯗꯣꯏꯅꯦꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯈꯜꯂꯛꯏꯕ ꯀꯩꯅꯣꯗꯨꯗ ꯑꯗꯣ ꯑꯣꯖꯥꯁꯤꯡꯁꯤꯗ ꯑꯗꯨꯒꯤ ꯃꯥꯏꯟꯁꯦꯠꯇꯨ ꯂꯩꯔꯀꯥꯟꯗ ꯃꯣꯏꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯃꯌꯥꯝꯗ ꯏꯐꯦꯛꯇꯤꯕ ꯑꯣꯏꯗꯕꯗꯤ ꯁꯥꯇ꯭ꯔꯗ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗ ꯒꯣꯔꯃꯦꯟꯅ ꯊꯕꯛ ꯇꯧꯗꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯁꯥꯕꯤꯗꯕꯗꯒꯤ ꯑꯣꯖꯥ ꯀꯩꯅꯣꯗꯨꯅ ꯉꯁꯥꯏꯒꯤ ꯃꯍꯩ ꯂꯣꯏꯁꯪ ꯁꯥꯇ꯭ꯔꯒꯤ ꯐꯝꯐꯝ ꯂꯥꯛꯐꯝ ꯂꯩꯇꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯅ ꯃꯌꯥꯝ ꯑꯃ ꯏꯝꯄꯦꯛ ꯄꯤꯔꯛꯀꯗꯣꯏꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯃꯍꯩ ꯂꯣꯏꯁꯪꯁꯤꯡ ꯑꯁꯤꯗ ꯑꯀꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯑꯩꯈꯣꯏꯅ ꯊꯝꯕ ꯆꯪꯕꯅꯦꯕ ꯑꯩꯈꯣꯏꯒꯤ CSO ꯂꯩꯔꯤꯕꯒꯤꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯥꯇ꯭ꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯩꯅꯣ ꯂꯩꯔꯤꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯔꯣ ꯁꯤꯗꯩꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯤ ꯈꯛꯇꯪꯗꯤ ꯏꯖꯨꯀꯦꯁꯟꯁꯤꯗꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯣ ꯂꯣꯏꯁꯪꯅꯤ ꯀꯥꯏꯁꯨ ꯍꯥꯏꯅꯔꯤꯗꯅ ꯃꯁꯤ ꯍꯦꯛ ꯀꯩꯅꯣ ꯃꯁꯤ ꯂꯩꯔꯤꯉꯩꯀꯣ ꯑꯩꯈꯣꯏꯗ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯤꯟꯗ꯭ꯔꯦꯟꯁ ꯑꯃ ꯄꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯩꯅꯣ ꯏꯖꯨꯀꯦꯁꯟ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯅꯠꯇꯦ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯏꯖꯨꯀꯦꯁꯟ ꯃꯁꯥꯃꯛꯁꯤꯒꯤ ꯂꯥꯏꯐ ꯂꯩꯖꯕꯅꯤ ꯒꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯔꯛꯄ ꯃꯇꯝꯅꯤꯀꯣ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯔꯛꯏꯕ ꯏꯖꯨꯀꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯁꯤꯗ ꯉꯁꯥꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯋꯥꯏꯠ ꯀꯂꯔ ꯖꯣꯕ ꯁꯤ ꯈꯇꯪ ꯉꯁꯥꯏꯒꯤ ꯃꯁꯤꯗ ꯌꯣꯝꯁꯤꯜꯂꯒ ꯃꯁꯤꯗ ꯐꯪꯕ ꯀꯩꯅꯣꯝꯈꯛ ꯑꯩꯈꯣꯏ ꯂꯩꯔꯤꯑꯕꯀꯣ ꯀꯩꯗꯧꯕꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟꯁꯤꯗꯤ ꯃꯥꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯑꯗꯨꯒꯤ ꯀꯣꯏꯁꯟ ꯁꯨꯡꯅ ꯅꯠꯇꯦꯕ ꯃꯁꯥꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣꯗꯨꯅ ꯑꯗꯨꯝ ꯀꯗꯥꯏꯗꯅꯣꯃ ꯑꯗꯨꯝ ꯐꯤꯠ ꯇꯧꯔꯒ ꯍꯤꯡꯒꯗꯧꯅꯦꯕ ꯑꯗꯨꯅ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯤꯡ ꯑꯁꯦ ꯃꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯃꯥꯒꯤ ꯀ꯭ꯂꯥꯁ 11, 12 ꯐꯥꯎꯒꯤ ꯃꯃꯥꯡꯁꯤꯗ ꯉꯁꯥꯏ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯗꯦꯜꯇꯥ ꯁ꯭ꯇꯦꯖ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁ 8ꯀꯤ ꯃꯇꯝ ꯁ꯭ꯋꯥꯏꯁꯤda ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯗ ꯄꯤꯔꯗꯧꯅꯦꯕ ꯑꯩꯁꯦ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯅꯤ ꯑꯩꯅ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯗꯣꯏꯅꯤ ꯑꯩꯅ ꯀꯩꯅꯣ ISI UPSC ꯊꯥꯗꯣꯏꯅꯤ MPSC ꯊꯥꯗꯣꯏꯅꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯃꯥ ꯃꯄꯥꯅ ꯄꯩꯁꯥ ꯄꯥꯏꯔꯦꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯗꯤꯄꯣꯖꯤꯠ ꯇꯧꯔ ꯇꯝꯍꯜꯂꯨꯕꯗꯨ ꯅꯠꯇꯕ ꯃꯁꯥꯒꯤ ꯏꯅꯦꯠ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯂꯩꯔꯤꯗꯅ ꯃꯤꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟꯁꯤ ꯁꯝ 5-6 ꯈꯛꯇꯪꯒꯤ ꯃꯔꯛꯇ ꯆꯜꯂꯤꯀꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯟꯚꯦꯟꯁꯅꯦꯜ ꯇꯥꯏꯞ ꯑꯣꯐ ꯄꯤꯄꯜ ꯏꯟꯇꯔꯄ꯭ꯔꯥꯏꯖꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯇꯥꯏꯞ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯂꯩꯗꯅ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ HINUꯒꯨꯝꯕ ꯖꯔꯅꯦꯂꯤꯖꯝꯗ ꯂꯩ ꯃꯌꯥꯝꯁꯦ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯇꯥꯏꯞꯇ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏ ꯐꯣꯜꯗ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯇꯥꯏꯞ ꯑꯣꯐ ꯔꯤꯌꯦꯂꯤꯁꯇꯤꯛ ꯇꯥꯏꯞ ꯑꯣꯐ ꯑꯥꯔꯇꯤꯁꯇꯤꯛ ꯇꯥꯏꯞ ꯑꯣꯐ ꯀꯥꯏꯅ ꯈꯔ ꯂꯩꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯒꯗꯧꯅꯦꯕ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯕꯤꯒꯗꯧꯅꯦ ꯏꯖꯨꯀꯦꯁꯟꯁꯤꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯔ ꯋꯥꯠꯂꯤ ꯈꯔꯕꯨꯗꯤ ꯂꯥꯛꯑꯦ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯤꯡ ꯏꯖ ꯃꯁ ꯑꯅ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯄꯣꯠꯁꯤ ꯐꯖꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯄꯤꯔꯀꯥꯟꯗ ꯇꯝꯍꯟꯅꯕꯒꯤ ꯀꯩꯅꯣꯁꯤ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯏꯟ ꯗ ꯃꯤꯟ ꯇꯥꯏꯝ ꯄꯨꯝꯅꯃꯛꯁꯤ ꯍꯥꯏꯔꯒꯁꯨ ꯍꯤꯌꯥꯏꯅ ꯍꯧꯖꯤꯛ ꯄꯨꯈꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯑꯣꯖꯥꯒꯤ ꯂꯧꯔꯒꯗꯤ ꯄꯤꯐꯝ ꯊꯣꯛꯄ ꯇꯣꯂꯣꯞ ꯑꯃꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯤꯐꯝ ꯁꯣꯏꯗꯅ ꯄꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯒ꯭ꯔꯕꯅꯤꯀꯣ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯁꯤꯒꯤ ꯁꯔꯀꯥꯔꯒꯤ ꯑꯦꯇꯦꯟꯁꯟꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯗ꯭ꯔꯣ ꯇꯧꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯤꯆꯔꯁꯀꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯧꯍꯟꯅꯤꯡꯉꯤ ꯀꯣ ꯒꯣꯔꯃꯦꯟꯁꯤꯅ ꯗꯦꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣ ꯁ꯭ꯀꯨꯜꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯂꯩꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯤ ꯃꯁꯤꯗꯤ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣ AIꯒꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯀꯔꯤꯒꯤ ꯑꯗꯨꯗꯒꯤ ꯇꯤꯆꯤꯡ ꯑꯦꯞꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯕ ꯚꯥꯞꯅ ꯋꯥꯔꯤꯗ ꯂꯤꯕ ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯏꯁꯤꯕꯨ ꯀꯝꯄ꯭ꯌꯨꯇꯔ ꯄꯨꯊꯣꯛꯇꯅ ꯀꯃꯥꯏꯅ ꯑꯩꯅ ꯆꯤꯟꯅ ꯀꯃꯥꯏꯅ ꯑꯉꯥꯡꯅ ꯇꯥꯛꯇꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯈꯔ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯒꯊꯥꯖꯅꯗꯕ ꯅꯠꯇ꯭ꯔꯒ ꯑꯃꯒ ꯀꯩꯅꯣ ꯇꯧꯕꯒꯤ ꯄꯣꯠꯁꯤ ꯇꯣꯛꯁꯤ ꯑꯗꯨꯅ ꯄꯪꯇꯧꯗ ꯇꯧꯖꯅꯤꯗ ꯄꯪꯌꯥꯗ ꯌꯥꯖꯅꯤꯗ ꯍꯥꯏꯕ ꯀꯩꯅꯣꯃ ꯁꯨꯝ ꯂꯩꯕꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯣꯏꯕ ꯅꯦꯆꯔ ꯑꯃꯈꯛ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯇꯝꯁꯤ ꯌꯥꯝꯅ ꯂꯤꯛꯄꯅꯤ ꯑꯁꯤ ꯍꯥꯟꯅ ꯊꯝꯒꯦꯀꯣ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ